political principle yaudaba manba capsule lado arod manatara aphongba speculation sajapo thoida maram chade haina lawi National People Party NPP Manipur Unit ki MLA Sing BJP da merge toruba yai haina ngarang India today any da yaorakhiba wapham adu maram chade haina NPP Manipur Unit ki working president su oiriba Moirang AC ki MLA Thongam Shanti na phongdorakli Moirang film da leiba MLA ki office ta ngasi omisinga unaba amada MLA Thongam Shanti na NPP haiba party asi NDA ki partner amani NPP ki national president Konat Sangha ki makhada party ki thodang masak khangna amadi sana kangon ngakna sali India today any da yaorakhiba paw ki caption adu maram chade haina phongdoki National People Party Manipur Unit ki working president ama oina amadi NPP ki ticket 27 Marang Assembly Constituency dagi karakpa Gazagi Youth ama oina ay isana daituna sa khangna NDA ki partner ama su oiba NPP lokom to ko tawla kunamak National President Sidi Konang Sangma ji makhada lana yorbasu party ki collective interest yorbasu daituna na satlaga lati Indian today any NEG report amakanta BJP Manipur ki office state office ta BJP ki MLA mayam putna phamina raga mari leina ilakpa political principle yaudaba manba capsule lado arod manatara aphongba speculation sajapo thoida maram chade haina lawi tasenama NDA ki partnership ki makhada aigi tokam thupai thawado daitna ba sakhangna pangthok ibni haibase khanbada ya nungai poi adumak aikogi party praja miyam amadi jati sigi ngamjara seva service tawrabani aina khalli aina mayamda aduma capsule gi matangda aigi vote pije